ꯄꯥꯎꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯑꯍꯥꯡꯕ ꯇꯦꯡꯀꯔꯒꯤ ꯃꯁꯤꯡ ꯌꯥꯝꯗꯕꯗꯒꯤ CRPFꯅ ꯁ꯭ꯀꯣꯔ ꯇꯧꯕꯤꯌꯨ ꯌꯥꯗ꯭ꯔꯦ, ꯊꯥꯎ ꯂꯧꯕ ꯆꯠꯇ꯭ꯔꯦ꯫ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯃꯁꯨꯡ ꯀꯔꯐ꯭ꯌꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯁꯤꯠꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯍꯟꯊꯔꯦ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯏꯁꯦꯟꯁꯤꯌꯦꯜ ꯑꯥꯏꯇꯦꯝꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯜꯍꯟꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯃꯊꯛꯇ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯧꯃꯤ ꯁꯤꯟꯃꯤꯁꯤꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯄꯣꯠꯂꯝ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯃꯃꯜ ꯀꯥ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯄ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯅ ꯗꯤꯁꯇ꯭ꯔꯤꯛ ꯇꯔꯦꯠꯇ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯖꯤꯜꯂꯛꯈꯤꯕꯒ ꯏꯔꯣꯏꯅꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯔꯤꯕ ꯑꯣꯏꯜ ꯄꯝ ꯄꯨꯝꯅꯃꯛ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯣꯟꯁꯤꯟꯗ꯭ꯔꯕꯁꯨ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯂꯩꯕꯒꯤ ꯆꯥꯡ ꯈꯝ ꯊꯦꯡꯅ ꯍꯟꯊꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯄꯥꯟꯗꯒꯤ ꯃꯍꯧꯁꯥꯒꯨꯝꯅ ꯊꯥꯎ ꯂꯧꯕ ꯆꯠꯅꯅꯕ ꯑꯍꯥꯡꯕ ꯇꯦꯡꯀꯔ ꯃꯁꯤꯡ ꯌꯥꯝꯗꯕꯗꯒꯤ CRPFꯅꯁꯨ ꯁ꯭ꯀꯣꯔ ꯇꯧꯕꯤꯌꯨ ꯌꯥꯗꯕꯗꯒꯤ ꯊꯥꯎ ꯂꯧꯕ ꯆꯠꯇ꯭ꯔꯦ꯫ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁ꯭ꯇꯦꯠ ꯗꯤꯖꯥꯁꯇꯔ ꯃꯦꯅꯦꯖꯃꯦꯟꯠ ꯑꯣꯊꯣꯔꯤꯇꯤꯒꯤ ꯁ꯭ꯇꯦꯠ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯕ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯦ 7, 2012ꯗ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ COVID-19 ꯄꯦꯟꯗꯦꯃꯤꯛꯀꯤ ꯁꯦꯀꯦꯟ ꯋꯦꯕ ꯂꯥꯛꯁꯤꯟꯅꯅꯕꯒꯤ ꯄꯥꯟꯗꯝꯗ ꯅꯨꯃꯤꯠ ꯑꯗꯨꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯗꯨꯅ ꯏꯝꯐꯥꯜ ꯋꯦꯁ, ꯏꯝꯐꯥꯜ ꯏꯁ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯀꯛꯆꯤꯡ, ꯆꯨꯔꯆꯥꯟꯄꯨꯔ ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯊꯝꯂꯛꯈꯤꯕꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯊꯦꯡꯈꯥꯡ ꯁꯥꯡꯗꯣꯛꯍꯜꯂꯛꯇꯨꯅ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯊ꯭ꯔꯥ ꯐꯥꯎꯕ ꯆꯠꯊꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕꯁꯤꯡ ꯑꯁꯤ ꯑꯍꯥꯟꯕ ꯂꯥꯎꯊꯣꯛꯄꯗꯒꯤ ꯍꯧꯔꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯑꯊꯤꯡꯕ ꯑꯁꯤꯅ ꯀꯣꯟꯁꯤꯟꯗ꯭ꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯀꯤ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯄꯝꯁꯤꯡꯗꯗꯤ ꯀꯔꯐ꯭ꯌꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯄꯨꯝ ꯇꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗ ꯑꯊꯤꯡꯕ ꯊꯝꯈꯤꯕꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜꯒꯤ ꯄꯣꯠꯁꯤꯠ ꯈꯔ ꯍꯟꯊꯖꯔꯕꯁꯨ ꯑꯗꯨꯃꯛ ꯑꯣꯏꯜ ꯄꯝꯁꯤꯡ ꯍꯥꯡꯗꯨꯅ ꯃꯊꯧ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯀꯔꯐ꯭ꯌꯨꯒꯤ ꯑꯊꯤꯡꯕ ꯑꯁꯤꯒꯤ ꯃꯊꯛꯇ ꯊꯥꯎ ꯃꯃꯜ ꯑꯅꯤꯁꯤꯒꯤ ꯃꯃꯜꯁꯨ ꯑꯇꯤꯌꯥ ꯄꯛꯅ ꯋꯥꯡꯈꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯊꯝꯂꯛꯂꯤꯕ ꯀꯔꯐ꯭ꯌꯨ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯏꯁꯦꯟꯁꯤꯌꯦꯜ ꯁꯔꯚꯤꯁꯀꯤ ꯃꯅꯨꯡ ꯆꯜꯂꯤꯕꯁꯤꯡ ꯀꯣꯝꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯈꯔꯗ ꯐꯥꯎꯕ ꯀꯣꯝꯊꯣꯛꯂꯕꯁꯨ ꯃꯤꯌꯥꯝꯅ ꯊꯥꯎ ꯂꯩꯕ ꯊꯣꯛꯅꯔꯛꯄꯒꯤ ꯃꯁꯤꯡꯗꯤ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯟꯊꯈ꯭ꯔꯦ ꯍꯥꯏꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯗꯨꯅ ꯑꯁꯥꯝꯒꯤ ꯅꯨꯃꯥꯂꯤꯒꯔ, ꯇꯤꯟꯁꯨꯀꯤꯌꯥ, ꯗꯤꯒꯕꯣꯏꯅꯆꯤꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯄꯦꯇ꯭ꯔꯣꯜ ꯑꯃꯁꯨꯡ ꯗꯤꯖꯜ ꯆꯤꯡꯈꯠꯂꯛꯈꯤꯕ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡꯗꯒꯤ ꯄꯝꯁꯤꯡꯗ ꯊꯥꯒꯗꯕ ꯊꯥꯎꯁꯤꯡ ꯊꯥꯐꯝ ꯂꯩꯔꯛꯇꯕꯗꯒꯤ ꯑꯣꯏꯜ ꯇꯦꯡꯀꯔ ꯑꯌꯥꯝꯕ ꯊꯥꯎ ꯄꯤꯛ ꯊꯟꯅ ꯌꯥꯎꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯦ꯫ ꯑꯣꯏꯜ ꯇꯦꯡꯀꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗꯒꯤ ꯆꯤꯡꯃꯩꯔꯨꯡꯗ ꯂꯩꯔꯤꯕ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯀꯣꯔꯄꯣꯔꯦꯁꯟ ꯂꯤꯃꯤꯇꯦꯗ (IOCLꯒꯤ ꯔꯤꯄꯣꯔꯠꯇ ꯊꯥꯕ ꯌꯥꯕ ꯊꯥꯎ ꯊꯥꯗꯨꯅ ꯍꯟꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯃꯥꯂꯦꯝꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯠꯇꯁꯨ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯊꯥꯖꯤꯟꯅꯕꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯥꯂꯣꯝꯗ ꯂꯩꯔꯤꯕ ꯑꯣꯏꯜ ꯗꯤꯄꯣꯠꯇꯁꯨ ꯃꯈꯥ ꯇꯥꯅ ꯊꯥꯎ ꯊꯥꯖꯤꯟꯅꯕꯒꯤ ꯑꯍꯥꯡꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯎꯜꯇ꯭ꯔꯥ ꯆꯥꯡꯂꯦꯟ ꯑꯃꯗꯤ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯄꯨ ꯀꯪꯂꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯛꯄ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯪꯂꯥ ꯁꯥꯒꯤ ꯃꯌꯥꯗ ꯀꯥꯕꯛ ꯈꯜꯂꯝꯕ ꯆꯩ ꯂꯧꯊꯣꯛꯈꯤꯕꯒꯤ ꯃꯇꯥꯡꯗ ꯃꯤꯑꯣꯏ ꯀꯌꯥꯅ ꯋꯥꯐꯝ ꯀꯌꯥ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯎꯜꯇ꯭ꯔꯥ ꯆꯥꯡꯂꯦꯟ, ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯄꯨ ꯀꯪꯂꯥꯒ ꯃꯔꯤ ꯂꯩꯅꯗꯦ, ꯀꯪꯂꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯐꯝ ꯊꯣꯛꯇꯦ ꯍꯥꯏꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯃꯥꯂꯦꯝ ꯁꯅꯥꯃꯍꯤ ꯂꯥꯏꯅꯤꯡ ꯃꯍꯩꯔꯣꯏ ꯂꯨꯞꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯕꯣꯅꯤꯁ ꯈꯥꯏꯗꯦꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯪꯂꯥ ꯁꯥꯒꯤ ꯃꯇꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟ ꯀꯌꯥ ꯐꯣꯡꯗꯣꯛꯅꯔꯤ, ꯑꯗꯨꯕꯨ ꯐꯣꯡꯗꯣꯛꯅꯔꯤꯕꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯁꯥ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯕ ꯄꯨꯋꯥꯔꯤꯔꯣꯝꯗ ꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯈꯟꯅ ꯅꯩꯅꯕꯗꯤ ꯅꯠꯇꯦ꯫ ꯁꯥ ꯑꯁꯤꯒꯤ ꯃꯈ꯭ꯌꯥꯠꯇ ꯆꯩ ꯑꯅꯤꯅ ꯉꯥꯛꯄ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯃꯄꯨꯡ ꯑꯣꯏꯅ ꯐꯣꯡꯗꯣꯛꯅꯩ꯫ ꯆꯩ ꯉꯥꯛꯂꯤꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯛꯇꯝ ꯀꯌꯥ ꯌꯥꯝꯅ ꯉꯥꯛꯂꯤꯕꯒꯦ ꯍꯥꯏꯕ ꯄꯨꯋꯥꯔꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯦꯡꯅꯗꯦ꯫ ꯃꯃꯥꯡꯉꯩꯗ ꯁꯥꯔꯝꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯅ ꯆꯨꯝꯅꯇꯒꯤ ꯆꯩꯉꯥꯛ ꯑꯣꯏꯅ ꯍꯥꯞꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗꯃꯛ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯥ ꯑꯅꯤ ꯑꯁꯤꯒꯤ ꯃꯈ꯭ꯌꯥꯠꯇ ꯉꯥꯛꯄ ꯆꯩ ꯑꯗꯨ ꯂꯧꯊꯣꯛꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯀꯌꯥ ꯄꯥꯎꯆꯦ ꯀꯌꯥꯗ ꯍꯥꯞꯂꯛꯄ ꯊꯦꯡꯅꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯩꯉꯥꯛꯅ ꯍꯧꯈꯤꯕ ꯖꯨꯟ 19ꯗ ꯍꯥꯏꯔꯤꯕ ꯆꯩꯉꯥꯛ ꯑꯅꯤ ꯑꯁꯤ ꯂꯧꯊꯣꯛꯈ꯭ꯔꯦ ꯍꯥꯏꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗꯒꯤ ꯈꯪꯕ ꯉꯝꯈꯤ꯫ ꯂꯩꯉꯥꯛꯅ ꯂꯧꯊꯣꯛꯄꯅꯤꯅ ꯏꯆꯝ ꯆꯝꯅ ꯍꯦꯛꯇ ꯂꯧꯊꯣꯛꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯊꯥꯖꯗꯦ꯫ ꯑꯈꯪ ꯑꯍꯩꯁꯤꯡꯒ ꯇꯥꯟꯅꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯀꯪꯂꯥ ꯃꯅꯨꯡꯒꯤ ꯍꯤꯔꯝ ꯑꯃ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯑꯁꯤ ꯀꯪꯂꯥ ꯕꯣꯔꯗꯅ ꯋꯥꯔꯦꯞ ꯂꯧꯖꯔꯕꯁꯨ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯄꯗꯤ ꯂꯩꯉꯥꯛꯅ ꯇꯧꯏ ꯍꯥꯏꯅ ꯈꯟꯖꯩ꯫ ꯀꯪꯂꯥ ꯕꯣꯔꯗꯇ ꯌꯥꯎꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅ ꯑꯌꯥꯝꯕ ꯑꯣꯏꯕꯅ ꯂꯩꯉꯥꯛꯀꯤ ꯋꯥꯔꯦꯞ ꯑꯁꯤ ꯕꯣꯔꯗꯀꯤ ꯋꯥꯔꯦꯞꯅꯤ ꯍꯥꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯀꯪꯂꯥ ꯁꯥꯒꯤ ꯃꯌꯥꯗ ꯉꯥꯛꯂꯝꯕ ꯆꯩꯉꯥꯛ ꯂꯧꯊꯣꯛꯅꯕ ꯂꯩꯉꯥꯛꯅ ꯋꯥꯔꯦꯞ ꯂꯧꯔꯛꯂꯕꯁꯨ ꯃꯗꯨꯕꯨ ꯂꯧꯊꯣꯛꯄꯗ ꯏꯔꯥꯠ ꯊꯧꯔꯝ ꯊꯧꯅꯤꯒꯤ ꯃꯇꯥꯡ ꯂꯥꯛꯄꯗꯗꯤ ꯂꯩꯉꯥꯛꯅ ꯎꯜꯇ꯭ꯔꯥ ꯆꯥꯡꯂꯦꯟ, ꯁꯅꯥ ꯀꯣꯅꯨꯡ ꯑꯃꯗꯤ ꯂꯥꯏꯅꯤꯡꯊꯧ ꯁꯅꯥꯃꯍꯤ ꯇꯦꯝꯄꯜ ꯕꯣꯔꯗꯇ ꯁꯤꯟꯅꯔꯛꯄꯅꯤ꯫ ꯊꯕꯛ ꯑꯁꯤꯗ ꯂꯩꯕꯥꯛꯀꯤ ꯊꯋꯥꯏ ꯅꯤꯈꯠꯅ ꯌꯥꯎꯔꯨꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯍꯥꯏꯔꯤꯕ ꯂꯣꯏꯁꯪꯁꯤꯡ ꯑꯁꯤꯕꯨ ꯀꯪꯂꯥꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯌꯥꯎꯐꯝ ꯊꯣꯛꯇꯦ, ꯀꯪꯂꯥꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯌꯥꯝꯅ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯕ ꯃꯑꯣꯡꯗ ꯐꯣꯡꯗꯣꯔꯛꯄ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯁꯨ UK ꯗꯤꯐꯦꯟꯁꯀꯤ ꯑꯔꯣꯟꯕ ꯆꯦ ꯈꯔ ꯕꯁ ꯁ꯭ꯇꯣꯞꯇ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈ꯭ꯔꯦ꯫ ꯀ꯭ꯔꯤꯃꯤꯟ ꯀꯣꯁꯇ ꯔꯨꯁꯤꯌꯥꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯋꯥꯔꯁꯤꯞ ꯑꯃꯗ ꯋꯥꯔꯅꯤꯡ ꯁꯣꯠ ꯀꯥꯞꯈꯤ ꯍꯥꯏꯅ ꯀ꯭ꯂꯦꯝ ꯇꯧꯔꯛꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ UK ꯗꯤꯐꯦꯟꯁꯀꯤ ꯑꯔꯣꯟꯕ ꯆꯦ ꯈꯔ ꯏꯪꯂꯦꯟꯗ ꯂꯩꯕ ꯕꯁ ꯁ꯭ꯇꯣꯞ ꯑꯃꯗ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯦ꯫
Ministry of Defense na hiram masika mari lain na Fongdokkhre mamang seulda secret document sing asi mafum khangna mangkhibane masigi matangda hojik thijin bagi thabak chathari bane asuguma makhal gi aruba che sang ama mangkhraba matung bus stop pada thengna bhai base isam chamna lobu yaroi yamna section ba mafum dagi che sang asi mangkhibani tawdok asing matangda internet investigation gi thabak chathaba hokre masak maming tawthok taba Ministry of Defense ki makok thongba officer lamna Fongdokkhre chena yangkhai panba secret file adu England gi khathang basaruk ta leiba bus stop amada thengna khibane Britain की SMS डिफेंडर यूक्रेनियन वाटर चलिंगेदा रशियाना वार्निंग शॉट कापकी आइना फोंदोखिबा अदुगी मतंगदा नाइनबगी वरोल सिंग फाइल अदुदा यावरी थौदोक अदुगी मतंगदा असुंबु वफम पथोपा ngamnaba akan bamongda honare amaromda रशियाना होकिबा जुम सकेशन नुबिता फोंदोखिबा कमतुंग इनेना ब्लैक सी दा UK नेवी डिस्ट्रॉयर अमदा वार्निंग शॉट सिंग कापकी आइना फोंदोखिबा लोइदना UK ना इंटरनेशनल लॉ सिंग थोगाइबे वार्निंग शॉट सिंग अदु कापखिबाने Amrumda Russiana Fongdokkhre from the Britain gi maike de janing the Fongdokkhre ka loinana Russiana warning shot ka khibalite haina Fongdokkhre bane Sakhangdaba khulai paibasingna MSF ki convoy the attack chtthaduna Nupi ama Hatkhre Medicine Science Frontiers MSF hairaga su khangner international aid group doctors without borders ki convoy amada kasi Sakhangdaba khulai paibasing attack chtthaduna Nupi ama Hatkhre aire Medical charity asigi Western of Central Africa ki branch ina Fongdokkhre Central African Republic da MSF ki staff singna anaba pudun salinge da khangautan ambush satharkibane ambush adu da anaba adu loina rakibinipi adu nongena panduna sikibane MSF na anaba sing pudu posin tawda mateng oina bikida nekiba motorbike raiders ani amasamba Sakhangdaba khulai paibasing adu na fadana pukhra ani idogi matang da hojik phabi oina di chapcha ba paw pata phangba ngamdre Makhoi kulai paibasing aduna kapta halam lagadra aina aid group wasina singnare aid group wasina kathok pagaluna na awaba taraba miyam singna tengbang pibagi thabak chatharingeda kulai paiba myo singna yamna toina setting piba si condemn tawe tha sikak da MSF to kulai paibasing na attack chathagi asi handaki asi taraga homlak sure haukiba kumja lising ani taraga homdoi dagi horkale ba kasida kulai paibasing na ka henba thawung sing chathadona lagle traffic jam de nupi ama sikhibagi patang tamari suspend toukhre President Ramnath Kovind gi khongsat manungda Katpur gi traffic stop amada phrantuna thambadagi masa narabi nupi ama seikibak mari laina police sub inspector ama amasong head constable ahum suspend toukhre officer chinda phongdorak pada thawdo odagi matang da thejin duna commissioner the findings submit tawna ba additional deputy commissioner amada khangre suspend toukhra person sudi manungda sub inspector Sunil Kumar amasong constable ahum yaure sanabagi pau amada Italy na Austria bo extra time da thoidana quarter final yaugre Netherlands mighty haure Italy na ngasi angan bada sana ki ba Euro 2020 ke pre quarter final match da Austria ga akan balamba thengna pa matung extra time da ani amada mighty ba piduna quarter final jawang ngamkhre loinana Budapest da ngasi nungdang sanaba match da Netherlands ki team Czech Republic ki makutta ani sunata mighty haure London gi Wembley Stadium da Italy ka Australia ka lamba tauna ki timani maki maki di akan belamba tauna sanarak pada amana abagi matata panjan chanba ya bagi khotong chaba du phangna khide Italy gi maki de zero immobil na sanabi contract ani thoi suba minute team aduna phangki ba tek amada khotong chaba amba phangki madudam haki soda du Australia gi cross bar matak ta khara agit ki bagi panjal oiba ya bagi khotong chaba mangki makha tarakpa atupa pau amadana Kwakta da Nupa ama Sirmle marang police station ki marang chanba tidim road ki Kwakta bazar ki maning local ajin bhamda Nupa ama siduna leiramle haire police ki pauna hai ngarang nung tilpung marirom taba madamda siduna leiram Nupa adugi maming ningombam punchandra apokpa Leikhidre en babu kawe ma Pesnupur ward number 9 da leibane haksang adunga si executive magistrate amadi video coverage zone rems ki mokta postmortem tawraba matungda Leikhidre ki imung manung da khosida khre haire Nagalamaromda Yamna nungiataba pau ama khaktanga positive Oiba Chahi mapan gi Nupamacha ama Leikhidre kha posang bamdagi masagi chahi mapan lumdamang suriba class 3 tamliba ningthogjam korongwan ba apokpa Leikhidre and jiban COVID-19 positive obedaki kanbang amhodana Leikhidre magarang ayuk masang ngamnaktabadagi pungtar ulum tarakpada Bisnupur district hospital da pukalaki pada COVID-19 test tawbada positive waram kibane Makparimsta refer taruktuna layang na buhona pada ayuki pung tararum tarakpada Leikhidre bani aire atopa mapatlam gi pau amakatanga Nongmaijing gi curfew Louthoklagani Madhya Pradesh da COVID-19 gi case leptana antarpak loinana state government na Nongmaijing na pechingda
कोरोना कर्फ्यू लौथोकनाबो कोरेप लौरे हाइना स्टेट असेगे चीफ मिनिस्टर शिवराज सिंह चौहान फोंदोखरे अदुमैनमक नुमिदांग अमसुंग अहिंगी मतंगदा थंबा कर्फ्यू मखा ताना चथागिगने चीफ मिनिस्टर रेकॉर्ड ओइबा मौंगदा स्टेट असिदा हौजक फावबगी मनुंगदा नोंगबदा वैक्सीन डोज लाख मपल लिसिंग उमफुगा मरी चट्रे यांगैगा तरुक कापा फावबा नगमले हाइना क्लेम तौखे स्टेट असिगे डिस्ट्रिक्ट 35 केस अमदा थेंगनाद्रि हाइना सुमहाना भोगदोखे अरोइबेदा कंटेंट सिंग असिगे मरुइबा पाउ खरा असिबा पाउ तमजरिबा मणिपुर लोकल न्यूज यूट्यूब चैनल अमदे फेसबुक पेज असिदगी यंगबिरिबो पुनम पथागा सरी चैनल असिना तोमता कानरबदि सब्सक्राइब तौबिद्रिबसना सब्सक्राइब तौबिरमलोयन लाइक एंड शेयर तौबसु काविगन पुनमकपो अमुकाना थागा सरी